Kamjong district ke Singcha village da gari accident thokpada Tangkhul Naha Luchingba ani Leikhidre Meeoi Amana Sokle Leikhidre ba Meeoi ani adudi Tangkhul Mayar Naga long TMNL ge president Themaso Talanau amasung loop asig assistant secretary Masoting Mangsonne Leikhidre ba Themaso ase Ukhrul district ke Longpi village tagini aduga Masoting na Saikor village tagini haire soklaba Meeoi aduna gari thaurakpa driver ni mahak makhong tekpadage fibam khara luri haire haujik faubagi oina asokpa driver asigi maming matha amadi leifam khangba ngamdri accident ase ngase ayupung 12 taramdaida Singcha village junction da thokibani haire accident thokpam adumaktada Themaso amade Masoting Leikhidabani haire impact news na fangba pauda Myanmar ga tainaba Manipur gi Kamjong district ke Saruk Singda India Laingakna border fencing tauna bahot na rakliba thaurangi mayokta ngasi Tangkhul Mahiroi loop amadi youth singi loop khara mafam aduda yengsin bachat khibane adubu nong chubana maram oiraga lambi nan badage Themaso amasung Masoting na tongba gari adu lokha da tasin bada misi minagi thaudok adu nangkhibani haire